Hello guys, welcome back to my YouTube channel. Do mayam ngasi video sidi ano video mo pudo lakchare. Ado mayam ngasi video sina singasi ju khoi thawal chong ma chatpo oiduni. Thawal chong ma chatpa se mayam ju khana ngani khoi kasar gi haidi mafam je adi khun prong te ju lapa ado di mafam je mayam ju yam yening ba ado chatpa di phangdo chu yang ngani do mayam mafam je lap pe do mayam mafam je kari mafam no haiba matam sida khoi jaribon laisang khun je ni ko jato se jaribon laisang khun je chalani thawalse tawne ado hoji hoja ke tari pung taruk tadore ado mam ai chalaga jaribon thawalse kamai kamai to wadi ucharake chomo bolai ucharake ado mam chalo ase finally mam yosale ko jaribon la shamkun ko
Last round to go.
ꯂꯩꯕꯤꯔꯝꯒꯦ ꯏꯅꯥꯎꯄꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯈꯟꯅ ꯆꯩꯅꯗꯅ ꯂꯣꯏꯁꯤꯟꯕ ꯊꯥꯕꯜ ꯑꯃ ꯃꯣꯡꯁꯤꯟꯕ ꯉꯝꯖꯕ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯇꯧꯖꯔꯤ ꯂꯦꯡꯔꯤꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯄꯨ ꯁꯤꯟꯅꯔꯤꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯆꯥꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯟꯃꯤ ꯂꯥꯡꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯤꯌꯥꯝꯅ ꯊꯣꯛꯄ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯏꯆꯦꯁꯤꯡ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯅꯅꯕ ꯍꯥꯏꯗꯅ ꯑꯃꯨꯛꯇꯪ ꯃꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯅꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯗ ꯅꯤꯡꯁꯤꯡꯖꯔꯤ ꯃꯤꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ Thank you. ꯑꯁꯤꯅ ꯃꯌꯥꯝ ꯂꯣꯏꯕꯒꯤ ꯂꯥꯏꯔꯦꯝ ꯃꯇꯦꯛ ꯇꯦꯛꯄꯅꯤꯀꯣ ꯄꯨꯔꯥ ꯂꯣꯏꯔꯦꯀꯣ ꯊꯥꯕꯜꯁꯤꯀꯣ 11:30 ꯇꯥꯗꯩꯅ ꯂꯣꯏꯁꯜꯂꯦꯀꯣ ꯂꯥꯏꯔꯦꯝ ꯃꯇꯦꯛ ꯇꯦꯛꯄ ꯍꯥꯏꯗꯨꯅꯤꯀꯣ ꯃꯌꯥꯝ ꯁꯤꯅ ꯂꯥꯁ ꯑꯣꯏꯗꯣꯏꯅꯦ ꯃꯣꯏꯁꯦ ꯀꯩꯅꯣꯅ ꯍꯥꯏꯗꯤ ꯃꯊꯛꯀꯤ ꯑꯣꯔꯗꯔꯗꯒꯤ ꯌꯥꯗꯕꯒꯤ ꯊꯥꯕꯜꯁꯦ ꯊꯦꯡꯅ ꯇꯧꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯊꯥꯕꯜ ꯂꯣꯏꯔꯦꯀꯣ ꯌꯥꯔꯤꯄꯣꯛ ꯂꯥꯏꯁꯪꯈꯨꯜ ꯊꯥꯕꯜ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯌꯥꯝ ꯌꯥꯔꯤꯄꯣꯛ ꯂꯥꯏꯁꯪꯈꯨꯜ ꯊꯥꯕꯜꯗꯤ ꯂꯣꯏꯁꯟꯈ꯭ꯔꯦꯀꯣ ꯑꯗꯣ ꯃꯇꯝꯁꯦ ꯌꯥꯝ ꯇꯦꯜꯂꯒꯁꯨ ꯊꯥꯕꯜꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯊꯥꯕꯜꯗꯤꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯂꯥꯞꯅ ꯂꯩꯕ ꯃꯥꯗ ꯎꯕ ꯐꯪꯗ ꯃꯥꯗꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ